Club Organizing Committee na SINDUNA Taranipan Suba Felicitaion of Meritorious Student and Achievers 2025 Neinasang Community Hall the Pangthokhare Toromaduda Class 10 amadi 12 ta pass tawraba Mark Chada Humfu Yona Fanglaba Nupi Macha Amadi Nupa Macha Punna Mahairoi Nimfu Humdoi Amadi Sanabagi Lamda Gold Fanglaklaba Sanaroi Ama Yauna Mio Nimfu Marida Memento Certificate Amadi Selgimana Oina Saru Yaba Singda Lupalising Ama Amadi Topper Tarabam Hairoi Maridana Sel Oina Lupalising Manga Aduga Achiever Oraklaba Wushu Masanada Gold Fanglaklaba Sanaroida Sel Oina Lupal Listing Ahum Pituna Makogi Tungi Lambida Hena Mai Paktaba Pungin Tawaki Thoram Aduda Dr. T.S. Ravindra Singh, Retired Additional Director Health Services Manipur RK Nataras Chairman Organizing Committee Felicitaion of Meritorious Student and Achievers 2025 Amasung Chirom Babul Singh President Neinasang na mathang sitna thoiba mitunglen oina saruyaki Thoram masida sanaroi marataki musu sanaroi ama gold medal pangbamu oina kai punu oina selvi mana andadi memento amadi certificate pituna kai punu upadi tharwo do paktok sero ariba thoram masi lamdam sida leiriba leikai sida leiriba nioi singasibo kuning thama thagap loinena makoko thang tharwa singo oina mimang putholaga tungda horoliba naron sing ki mairu singda honna nimbagi ithilaba pibuga loinena tunglum chatta apabu hunayama segot abgi pandamda nasiga sumlaba Taragani Palace Kuba Felicitaion of Meritorious Student and Achiever 2025 as a Pangthokhare. Nasi Lamtam Masida Laiba Mipu Pudimak Nasu Pangthokhare Sumbrani Hali Maramdi Haruba Mirol Singasi Asuba Labida upon the Singam Dirty Nasi Nasi Toba Iran Toba Sida upon Asumba Wayal Pibam the Basi Haru Miro Singasi Asumba Wayal Hang the Budamta Asumba Lambima Point Mang Tara Saiba Pina, Sama Mama Tangai Pati, Maramasina, Mairu Singasi, Semba, Mairu Wensi, Bakoida, Aramba.